Hi viewers, welcome back to my channel Ichan Entertainment. Ngasi gi yam nungaiba mayam na nahani khorang na ngai leraba adugumba vlog amane ngasi namjari base mayam bu ai channel da amukhana taram okjari ngasi aina Mamangda best natural hair contest hana pangthokhibodo adugi result ngasi out of duni result out of numini mayam khorang ngai biramba adugumba result to ngasi di soidna uba fanglani kanana winner kanana first runner up Kanana second runner up haibadi first second third kanana tabikhiba haibadu comments kya phambage haibadu ngasi agi blog sina takcharagani madugi mangoina na aina mayamda contestant khudingmakta ahanba makta maruaina contestant taraga taret na saruk yabikhi aigi samgi contest tawkhibasida contestant khudingmakpu aigi side gi yam thanks yam thagatpa fongdokchari Adugumba contest amakha maite chanuragi special and sinjaba Manipuri ahanba orangani smaitraga samgi contest sinjaba se asida saruk yabibagi damakta hainingai leitana thagatpa fongdokchari Ichan entertainment gi team gi maikai dagi amasung more than 2300 ki above the comment lai mayam chi adugi damakta su comment pibirakpa baru mapang ai subscriber sing amasu viewer sing bu amukana ai site gi thanks to haijari ai site gi thagatpa fongdokchari okay adudi matam si yam sana loda bida first second third kana tabano haibata natana contestant khudingmakna fangkhiba comment amasu makhoi gi macha clipping macha amantang ai amukana thokjarake masida comments lapikhiba amasung masinda ai hangtang haidokjarake contestant ai su photo ka ponana sida amlum sum ucharake hapcharake ahanbada contestant number 1 yabikhiba Urikivang Vidya Lakshmi Kanchipulang Thabal Kunjadagi Mahakna Phangkiba comments se sumtagi 10 comments phangki aduga su pibikhiba damakta amasung aigi contest se yawi damakta Vidya Lakshmi bu hainingai leitana thagatpa fongdokchari Ichan Vidya Lakshmi bu then contestant number 3 se Phongbam Mangan Leibi Chanu mahak se kodom popi mamang laikai dagini mahak na phangkiba apunba comment masingdi 40 comments phangki thank you mangan laibi then contestant number 4 sagol sem daina nepra dagini mahak na phangkiba comment masingna 6 taruk phangki and thanks daina aigi contest sida saruk yabibagi damakta Ichan daina icha daina haikata thagatpa fongdokchari then contestant number 6 2000 priya Hairokpa Chingaro Teldagini, Ichan Priya Basu, Aina, hainingai leitana thagatpa fongdokchari mahana phangkiba comment masingna 8 comment nipan phangki then mathangda contestant number 7 Chingtham Anamika athopa makha lekai dagini mahakse mahana phangkiba comment masingna 33 comments mahakse phangki then mathangda contestant number 8 Moni Konthojam se Delong Arabti Maning Lekai Dagini mahakna phangkiba apunba comment masing se 91 comments ngaiba thagatpa fongdokchari ai site gi jan moni su comment se asuki matik yamna lakhibani then mathangda contestant number 9 Remita Mayang Lambam mahak se kapching khunau dagini mahakna phangkiba comment masing di yami 182 comment se gi Ichan Remita na phangkibani thank you mayam comment tawbirakpagi damakta support tawbirakpagi damakta adom gi pamjaba favorite oiba aduga best oiba khanjaba aduguba contestant da vote hadabigi damakta aigi site gi su yamna thagatpa fongdokchari then makha tarakpada contestant number 10 then Romita Salam mahak se Sendra Chingkhong dagini mahak phangkiba comment masing 136 comment phangki Thagachari Ichan Romita Pusu Arapa Lamdagi Adumai Taroga Ichan Entertainment gi adugu contest yawibagi damakta then makha tabada contestant number 11 S Mona se Jingni Chanamani mahak se Litan Village Sandil district dagi ni mahak phangkiba comment masing 55 comments thanks sister Mona then contestant number 12 Khangjam Vidya Lakshmi masi Khongchang Mamang Laikai dagi ni mahak phangkiba comment masing apunmana 15 comments phangki thank you Thagachari Ichan Vidya Lakshmi then mathangda contestant number 13 Laisam Valentina Chanu Kongba Khetri Laikai dagini mahakse mahaki apunba comment phangkiba masingna 57 comments phangki Valentina na thank you Valentina contestant number 14 Khundrapam Thoibi
mahakna hairopa tu thokjom laikai degini mahakna phangkhiba apunba comments masingna 71 comments phanghi thagatchari Ichan toibi. Then contestant number 15 Aswanika sapam salungpham dagini mahakse mahakna phangkhiba comments taruk phanghi thagatchari icha amasung Ichan Aswanika fu aigi contest sida saru yabibagi damakta. Then mathangda contestant 16 serial number 16 mase Fairojam Jenny mase nongada dagini mana phangkiba comments se dagi ani Ichan comments ani kata phangjaraba so adomna aigi asuguma yam top yam unique oiba contest ama khata best natural hair contest tawsida samgi fazaraba utopai contest sida saru yabibagi damakta hainingai leitana fongdokchari. Now, masida aina first, second, third se kanana taba no habdu di panjaram dabni mayam de khejitang aina excitement amtang surprise amtang pigi dabni mayam nu khambiram gani contest asuki mat ai third ge hajarake third ahanba kanana taba mathang second hajarake mathang first kanana taba no habdu ai hajarake plus first second third se actually di ai se ma makoi yumda changaga yumda salaga khoi timna lok macha amtang namning bani makoi unabagi wai saning bani adubu reproduction dagi moi si yumda laitaba khotaba khara yawi aduna ai se makoi video na thahala bani aduda sumayam sum yengbiro ahanbada third takhiba mayam gi mota mayam na comment nusi dan pibikhiba yam nusina asuki matik yam na support tawkhiba nusiba pibikhiba comment pibikhiba kanano haiba taragadi third tabikhiba second runner up hatare third tabikhiba egi contest se Laishram Jina Devi ni mahana third takhi mahak lamri phangba hairok part 3 lamri phangba dagini mahana phangkhiba punba kami masingje 317 phangki mayamna asuki matik support tawbikhiba Ichan Jinabu adudi damakta comment pibikhiba khudingmakpu aigi maikai dagi thagatpa fongdokchari amasung Laishram Jinagi haiba contest in matangda karimo leibagi habdo si video macha clipping macha amtang dabiu amasung mahaki samgi video macha amtang mayam Yengbiyu haiba amtang sildaijare. Nokjari hindak laije entertainment na simbi duna sam khatang gi oiba contest ama simbi base yam nungai jai contest asida ai su saruk yajaru bagi damak third tare haduna paw habira e masigi damak tasu yam nungai wa khudingmakpu mayam na nusibi duna channel asibu like share subscribe tawbiramu aroi bada contest asida ai nusibi duna like share comment tawbiramu kuna mako thagatpa khudingmakpu mayam boroi bada ikok nuna kuramjari. Okay, welcome back. Amkana taramukchari Laishram Jina third tarkhaba Laishram Jina gi matungda second ai lakthokjarake second se kanana tabikhibano haiba matamda second se akhoi gi serial number 2 se kanana oikeba kana moiram them devika chanu akse wangthei koijam laikai dagini haiba Ichan devika moirang them devika se wangthei dagini mahakse mahana apunba comment phangkhiba se mase second takini mana apunba comment 335 jahunga kuntha manga mase apunba comment phangki mahakusu magi friends singna magi relatives singna support tawbirapa amsu comment bibirapui damakta laija entertainment gi mai kaidesu aina taram objedi amsu thagatpa fongdokchari mahakisu video clipping macha amta mahaki warol video macha amta Yengbiyu. Laija entertainment bu mayang tem reproduction nu ai hangna kai khunna bo chari amadi
thagatpa fongdokchari. Laija Entertainment handal sinbiduna best year natural contest asida isamak 335 comments pangjaduna second tazare. Amati second tazare pawa sitabada yam nungai. Contest asida miyam na hakunung sibiduna comments sibiraskiba isin inau brother sisters amadi calling singbu ikai kunaba nusari amadi thagatpa fongdokchari. Miyam na nusibiduna Laija Entertainment asibu subscribe tobiyu amadi matam channel asibu matam sangna miyamgi seba tawba ngamba oirasanu haina isoge mafamda thongjari amadi anau matamgi ato competition mayam ama soidana makha tana hapirakani haina thajaba thamjari. Okay, now mayam na nahanigi ngairaga lakpa kanano winner kanano haibati first kanana tabagi haibatuki hauji mayam da khawram lerpa asi onjarage first takibase kanano haibata serial number 5 mayam support togi serial number 5 sanasam any devi mahakse tenthadagini khongbal dagini mahakse hangna phangkiba apunba ekoigi apunba comments machine check kaya ogyade mathantana phangkiba comments 714 about phangkibani aduba ina time limit ama pibide adugi mathangdi ai ma machine thikidre 714 comments phangi haraga lishin ani gi mathak lapa comments ma mathantana 714 comments phangega comments khatang dana te aina focus tawjari base Yengbiyu magi clip amasu ai ujarake sangi clip amasu ujarake ma masama chapisi Manipuri leite rasan lei hai jadi magi video clip yang tadi thala bani magi waro amtang Laija Entertainment ma yang thala ei like, share, masuk comment tau video maya puna mapusu aina thagatchari maya nungsibiduna aina sum taba ngamjabane yam harawe yam nungaye aduga makha tana channel asina su nungai video mam puthobu ngambasu oibiyo aduga video sibu yengbirisingna subscribe tau ya subscribe tau sambiramo like share tau sambiramo aduga contest sambirapagi damakta yamna thanks tau bire ai site gi su sister Annie bu hainingai thagatpa fongdoki adugumba comment yam top contest amada saruk yabire haraga winner tarapagi damakta ai site su lots of congratulations pijari first second third takraba akhoi first takraba Annie second takraba Devika third yabikhiba adugumba Jina ahumku ai site gi amuka hanna congratulations haire haraga aigi channel na asugum yam top pamakani contest kayam tungda su future su sinjara kaduri mayam hene asal yabiu comment tobiu amasu aigi channel asibu Laija Entertainment mayam shibiduna like share subscribe tobiu mathang video upload toropada hena khamang namna budda makta icon su susui shubida namsin view haiba wafam ji thamaga khudingmakpu sigi koi Laija Entertainment ki team ki mai kai di su contest su yabiu khudingmakpu congratulations amasu ana thagatpa fongdokchari haiba wafam ji thamaga